ngasi phongkiba tongan manipuri se phongsing amasung thokiba thodowa thoksing dagi maruibi ipausing myamna thamjagi ahanbada isel express dagi lokasaraga CPI in hanglakli manipur gi BJP lengana kuki MLA tara kaw thabugum thaduna thamlibi sikarigino manipur gi BJP lenga asina ngasi phawbar kuki community gi MLA nipan minister ani yauna punna MLA tara kaw thabugum thaduna thamlibisi karigi damaktanu haina Communist Party of India gi assistant secretary M Joy Kumar thadorakpa sirolaman hangli siolasin hai party asin housing state asida marakta thogli buwa thogasi karama mongda ingta papura kadagi habadu kupna pungja kuningi yengsili CPI gi mekedik state amasum Indian government party BJP gi wapum ngaidun lahi Manipur gi wathu asi solution ba yana ba madi Manipur gi ngamkhai kanana bi state ki integrity nga kan haina wasakiba MLA nipan minister ani punna MLA tarabu MLA phamdagi disqualify tawno ba khai khibadu thabak ton toktre han integrity thugaina bo apham thangalak paletri me mari pusilakpa mercenary kaya sijinaraga kangluki hatna sunaba tholari ani suba awalal gum pak chaw khraba singa masum tamgi lamdam sitigi iramdam gi miam lanjina khiwigi phibam da lerakli hari Manipur state asida chief secretary ani leiba haiba sibu karamba provision na tawgodoribano kuki taba lamgi amuk tongan ba DGP ama amuk karamba provision da tawgodoribano tongan bigi wapam khakta ngangduna kayam koina leiki gedoribano tung koina leimina ba yana ba lambi sema kuki MLA taragi thodang leitrabra hainasu CPI na wang ka hanglakli seolosina makhatara dun hai assembly gi special session ama kauduna lewa ki wathu asi solution na bu hona bangam driba lenga asida miyamna makhal kyagi phongdun leiragani aduga kanglup ki irangna soon khraba low hingol pumba patadar masa masai ohengadabani haibisi yum kai mai thadokraba bulldozer singa takhai khraba yum bu amasum patadar singa pamani adubu moreda maite gi yum sing paktakna mai thadokraba matungda laikai singi mamingsu pungmut muthatuna kuki khul sing onthokpagi phibam ama satharakli kuki gi mingda anoba laikai maming pansinduna handakta hel card pirakpari yorokle masimak lengak leitre haibaga pangkhangni lengak sibu leiribra maitegi matam sanu leraglaba moregi lekai khunsingbu ming onthokpa haibis khudakta thejinduna lenga ama leibigi topom tokpa thabak sing pekhalo loinana relief camp da leiriba wakhal leita draba miyamgi hel card singda asoiba leiribi sing khudakta sumthokada banairi wapam amana Africa leba ki tungan ba lebak singda terrorism gi thawong kya sathabagi thawong sing aikoina video sing ubada angakpa ki ba phawki sai taraga nipan sudri ba angang kya bu terrorism gi thawong da hak thengna ba yahli nupi masa sai taraga nipan gi makha sing bu namduna terrorism gi thabakta pusilye du gu namduna mamoy hele adugo ba lebak sing du hingsa ba gi leba oina malem gi myam longai adubo ngasidi kuki ju terrorist singna democracy gi malem da khwai gi sawba leibakni sakthokcharibi India da hingsa ba gi thabak sing du sathare sai sudri ba angang kya gi mahima sing tamjagadabada nongmai piduna lal tamhale namduna mi hatpatu gi thabak sathal hairi masimak modi ne ikai phrup khumpham thoi tholiba terrorism gi thabak sing asi khudak ta solve tawna ba honaba tawdriba karigino India sa kholle haiduna matomta aso ba miam tin mafam da wa sauna nganglaga kyam kuina na thaiduna leibi yagan hairi masum radio TV gi channel khuding pungja khuding lagarogo ibi yaroi hakthengna Manipur laktuna wathok asi lusinna bohonasi CPI gi mekedi gi pangba ba mating pangani haina sirulusna su phungdorakli makasa tharakpo ina to papawna masagi sendal lambi khaki khalaga semba organization khusem yaningde utam lamdam asida organization sembada professional oina semba kangbu madi masa masagi sendal lambi khaki semba organization khusem yaningde aina Social Welfare gi Director NG Utamna Phungdokre wapa masing asi samuro awang lekai community hall pangthokpa Disabled Development Association Manipur DDAM gi taragatri raksub mapokumon phungdokibne Utamna makhatana hai kanagumba organization kharana function sin matamda MLA Minister Officer natragana CSO singi lusing basing yaholaga madugi coverage pirakhiba newspaper sing adugi saktam cutting tawdun miyam digi sel khairakpa senda lambi ama ohelakpa yawba sina mathau ningthina tawjari ba organization singi masak thiana bigi masa ma soire ngasi akhoi gi mangna urakli ba organization amagi sabsaba vision amadi dedication adu yawgadabani hakip Thauramduna sarugya kibe State Commissioner for Person with Disabilities Waikom Birhari Singan hai RPW D Act 2016 ge thubda
ꯊꯕꯛ ꯇꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯑꯦꯗꯚꯥꯏꯖꯔꯤ ꯕꯣꯔꯗ ꯁꯦꯝꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯑꯦꯕꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯒ ꯑꯄꯨꯟꯕ ꯃꯤꯐꯝ ꯐꯝꯗꯨꯅ ꯋꯥꯍꯟꯊꯣꯛ ꯂꯩꯇꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤꯕꯁꯤ ꯁꯣꯏꯗꯅ ꯊꯕꯛ ꯇꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯐꯪꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯑꯃꯁꯨꯡ DDAMꯒꯤ ꯑꯦꯗꯚꯥꯏꯖꯔ ꯗꯣꯛꯇꯔ ꯀꯤꯔꯟ ꯌꯦꯟꯗ꯭ꯔꯝꯅꯁꯨ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯥꯏꯀꯣꯟꯖꯤꯝꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯤꯇꯩ ꯀꯨꯀꯤꯒꯤ ꯂꯥꯟꯁꯤꯗ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥꯁꯤꯡꯅ ꯄꯣꯂꯤꯇꯤꯛꯁ ꯇꯧꯍꯟꯅꯤꯡꯗꯦ ꯃꯣꯃꯣꯇꯣꯝꯕ ꯀꯩꯁꯥꯝꯊꯣꯡ ꯍꯧꯗꯥꯝ ꯂꯩꯔꯛ ꯇꯤꯗꯤꯝ ꯔꯣꯗꯇ ꯍꯥꯡꯕ ꯑꯥꯏꯀꯣꯟ ꯖꯤꯝꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯖꯤꯝ ꯑꯁꯤꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯃꯤꯁꯇꯔ ꯃꯣꯃꯣꯇꯣꯝꯕꯅ ꯍꯥꯏ ꯇꯤꯖꯪ ꯀꯩꯖꯪꯗꯕꯨ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯒꯠꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯥꯏꯀꯣꯟ ꯖꯤꯝꯅ ꯃꯇꯤꯡ ꯂꯩꯕ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯄꯨꯊꯣꯛꯅꯕꯒꯤ ꯄꯥꯟꯗꯝ ꯊꯝꯂꯤ ꯁꯥꯟꯅ ꯈꯣꯠꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏ ꯁꯥꯟꯅꯕꯅ ꯑꯩꯈꯣꯏꯗ ꯅꯥꯔꯛꯄ ꯌꯥꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯂꯥꯏꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯏ ꯁꯥꯟꯅꯕꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯄ ꯉꯝꯃꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯔꯕꯗꯤ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯁꯥꯟꯅꯕ ꯉꯝꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥꯁꯤꯡꯅ ꯄꯣꯂꯤꯇꯤꯛꯁ ꯇꯧꯍꯟꯅꯤꯡꯗꯦ ꯔꯨꯂꯤꯡ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟ ꯈꯥꯏꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯃꯠꯇ ꯑꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯕꯤꯔꯛꯎ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯈꯤ ꯑꯃꯔꯣꯝꯗꯅ ꯋꯥꯀꯠ ꯃꯤꯐꯝꯁꯤꯡ ꯆꯠꯊꯈ꯭ꯔꯦ ꯔꯦꯄꯤꯁꯁꯤꯡ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ All Manipur Women Social Reforms and Development Samaj Nupi Samaj ki President T.S. Ramnina Susampura thokiba lebak thiba thaudo asigi matangda hai mapuroi bamadi masa lairepi nupi amabu police na FIR case lokhatkre hairaga lenga na ngasi phaw tumina lesin ki was yaninge victim oiribi mitei nupi edu asumba wayel puthoktuna Center lenga na ngasi phaw tumina lesin ki was sibu khwaidi lebak thibani repising bu matik saba sairak miam khangna pigadabani haina ngarang kaisampat leimazam lakai community hall pangthopa wakat mifam na mang phungdokhi amoramda haujuk manipur thoklibi irang asi manipur gi apun masaktam kaihandana atuba matamda woroisin pura o haina lengakta takshinduna United Protection Committee nambol na sinduna kaithil temporary seta matam kaktana खुथांग वकत मिफम चथरपगी सरुआ मोयना ngarang ayuk pung 12 nungthul pung 5 fawba kakay apunba maira paibin wakat mifam chathakre wakat mifam madura manipur gi saktam kaibi yaroi tokhai belenga klebi yaroi manipur gi narco terrorism maru fongna takthokhi gadabani manipur NRC satna hangadabani haiba khulaw kya iba banner amadi placard sing sijanakhi Lorembam Kulgi Kunjasina Pung Taramati Fawa Yupung Mangadigi Yupung Taramati Fawna Lorembam Apun Mera Pibin Wakat Mifam Chataki Nungtil Pung Mangadigi Numidang Pung Taramati Fawa Kabi Apun Mera Pibiki Imasina How Katilda Wakat Mifam Chataki Amadi Naranumidang Pung Taradigi Ngasi Yuki Pung Manga Fawna Nambol Maka Apun Mera Pibiki Imasina Kutang Wakat Mifam Pamki Hairen Su Pau Sida Makatana Sufung Dorakli Ngasinumida weram phong kiba pause kanglei pakki maira news tagi lokosaraga Manipur mahoksa gi phibam hanjilakle hairaga kari gi Manipur G20 gi mifam pangthok tribano Akhilesh Yadav Center gi maikedi gi Manipur mahoksa gi phibam hanjilakle haina phongdokre aduga kari gi Manipur G20 gi mifam pangthok tribano haina Samjawadi Party gi President Akhilesh Yadav na phongdokre आज तक G20 समिट वांगांग लदुना वाफम Samjawadi Party gi President Akhilesh Yadav na G20 का सुनाब कनेक्शन सेशन वांगांग लदुन अखिलेश नाइ G20 की थरम क्या लेवासी उत्तर प्रदेश यावना तोंगान मफम क्या पांथोकली अदु करिगिदमक मणिपुर G20 की मिफम अमता पांथोकत्रिबनो हाइना लेंगा की मरी लेनब सिंधांकी मागना हाइ बीजेपी न मिफम सिगी खुदोंग चाब लौब पामलबदि पार्टी असना थरम सिंग पांथोकनवा स्पॉन्सर तोफम थोइ अदु करिगिदमक लेंगा अमदि अतोपा टैक्स पेयर सिंग थरम सिंग असि स्पॉन्सर तौरिबनो हाइना हांगलदुना मणिपुर की फिबम फगले हाइना लेंगा न फोंदोखिबा लेरे मरम मदुना मणिपुर G20 की थरम से पांथोकम थोइ दिल्ली G20 की थरम सिंग पांथोकपदा अकाइबा करिसु लेते हौजे हौजिंग मणिपुर सि यामना चाव इशु अम ओइरिउनि मागना हाइ लेबा सिगी मनुंग लैरिबि स्टेट अमा थोइदोकपा सिंगनिगाइ लैत्रे हाइबदि स्टेट अदुर लेबाकना युम्बु ओइरिबि G20 की थरम सिंग पांथोकपा याइ अदुबु लेंगाना मणिपुर की फिबम फगले हाइरबस स्टेट असि G20 की मिफम पांथोकपगि थरम दि तौदे उदे बीजेपी न मणिपुर G20 की थरम पांथोकतुना मलेम गी लेबाक सिंगी ममांग स्टेट असि खोदोंग थनिगाइ ओइद्रे हाइबदु उटकदबनाइ खि अतोपा पाव अमदना लैंगाना क्वाक्टर सेरिकल्चर फार्म सारीबा प्रीफेब्रिकेटेड हाउस दा लैयु हाइबसे सियु हाइबगे समाने लैबा ngamloi प्रीफेब्रिकेटेड हाउस दा लैत्रबदि खुदोंग चाबा पिरोय हाइना खंगलइ इनमेट सुसापुर डिस्ट्रिक्ट की तोंगान बा मफम क्या सही क्या की ममांगी खुंदा लेता अदुन लेरगलब मितै खुल क्या हौकिब मे अहुमद कुकी मिलिटेंट सिंगना युमै थादुना तालखिबदगी हौजुक बिष्णुपुर डिस्ट्रिक्ट की मोइरांग अमदि फोबलान सिंग मफम हांगलिबा रिलीफ कैंप सिंग संगजफम लौदुना लैरिबा मितै सिंगी लैफम ओइनबा हौजुक क्वाका सेरिकल्चर फार्म द मणिपुर लेगाना सारीबा
prefabricated house asida leiba ngamloi haidi pausi sigi paumina hiram asiga mari leinana moirang khoyon lekai da hangliba relief camp ra chusampur dagi lanjenarak tuna sangja phamlaudun leiriba khunja sing unadun wari saba matamna phongdorkhibati manipur lenga na kokta agriculture farm da sariba prefabricated house da hongzilu hairiba siyaba ngamloi hairiba mafam asida makhoi bu layu haibisi siyu haibaga samane mafam asi kuki lalawbisina dominate tawba haibidi numai kapningma matamda kaptun landa silakpada yamna komna thokpa mafamni mafam asida leirabadi kuki militant singi makuta makoi punsi longkhibi ya haina phongdokhi relief camp da leiriba miyamana phongdorakgi matung inadi manipur lenga ki meke digi lenga na kokta sariba prefabricated house asida leitragadi matuna khodong saba piroi haibna sukhanglei maduna akiba kya ama leirabus kina thawai khupakta haptuna mafam asida leiba tari adubu lenga na akanba security ki ngak senbagi thabakti sapsana pekhat piwaikip amarom da moirangi thangjing guest house ki sinam sangda saibaba kangbugi miyeng makhara hangli bi relief camp asida leiri bisu sampur gi lanjenar khiba singa unoduna wari saba matamdani manipur lenga na kokta agriculture farm sariba prefabricated house asida leihiroi house mokhoina leiriba saibaba gi makhara salai relief camp asi aduki mati nungai santi oina leiba ngami aduna atai relief camp singde leiriba susampur gi selakpa miyoi singbu lenga na kokta agriculture farm da hangli bi prefabricated house asida lehange hairabadi matik saba security hana pifam tho hainasu phongdorakhi amarom dana lanjenarakpa miyoi singda len layeng phanganaba mari leinaba manipur lenga na pakum piraknaba esina khankhre manipur thokdiba kangluki irang asina soolaba mafam singdagi lanjena duna relief camp singda sangjapam lauriba miyoi singda lemna ana lengi khudongsa phanganmaga mari leinana manipur lenga na pakum piraknaba supreme court ki maikedi khankhre hiramasiga mari leinana kuki furuki nupi ani na supreme court thangalakhiba wokat amaga mari leinana satakhiba hearing ko na manipur lenga ta pakum pina ba khankibani koki nupi ani na thangalakhiba wokat aduda irang na soolaba mafam singdagi lanjena duna leiriba miyoi singda ana leng yauna miyoi bigi hak amadi hingbigi hak adu phangandre haina palip nang chief justice ti undersur justice jb pardiwala amasu monos misra ki bench sathaki bi hearing aduda koki nupi ani na thangalakhiba wokat aduda yauriba police na zero fir lokat pigi matang na satna pathap semba irang asiga mari leina local police na casing lokat pada niam sumna lokati haibigi matang su khanaki bench aduna issue tawkhiba notice aduda panduna leiriba thabak singi matang na su thabak pakhana ba khanki Pitisna oiriba kuki nupi ani eduna manipur khundaba miyoi sing oiraba su makhoi bi irang asina namphura mayu makai honghale makhoi gumba miyoi kya ama su lanjena handuna miyoi ba ma oibigi phangpham tokwa haksing amata phangdra hain su pendaba phungdokki haukiba august 3 ta kona high court ki nupi judge ahum yawba committee ama semduna relief amadi rehabilitation ki matang yengshinna ba khan ki plekrabane loinana maharashtra gi hanigi police chief datare Parasal Gigarbuna criminal case की मताना थिजनना बखंगन खरबन हनसु पाव सिदसु फोंदोरकली ऑटो पाव मना तामेंगलोंगी नालोंग विलेज hakchang sagatlaga leppa leitana Obagi leichat ama sandorakli kilometer 13 rom wana sagai sadun anabasing pothorakre Tamenglong district ki Tamai sub division ki manung sanba Nalong village hakchang sagatlaga leppa leitana Obagi leichat ama sandorakpa thingnare haidi pausi esina phangba pawgi matung inadi haujuk phawbada leichat asina miyoi mapan khanghaudana masa sagatpaga loinana orakpadagi khunja singna anabasing adu wana sagai saduna kilometer kya khongna puduna salaba matung yumthangnari ba Nagaland gi Parent district hospital amadi Zaluki da liba community health center da lekana kre laibok phawbal gi miyoi manga research tokre dubu miyoi maridi aruba pium da haujuk su lekana ri haidi Nalong kulgi khunja mana phongdorak gi matuna Tamenglong district ki Tamai sub division gi manung sanba Nalong village yauna thangnari ba khulsing koilong amadi lemta village asigi manung hanjina leibana mar moiduna lambi thong amadi analeng yorokpadi yam khudong sa da ba kyam yunari anakpada analeng sanga mata leiti Bang hai kulasi Tamai sub division gi digi kilometer kuntraga mari lapi khong lambi natana gari satpa yade lambi gi phibam su atuki matik fatre thasi gi taraga mangara khangaudana khungang gi khunja taruk oba madi lehok toraki anabasing adu lengna gi dama anak hospital thirakpa matamna Nagaland gi Parent district satpana khara nakpada gi khudakta thangnaba khulsingi khunja sing paw phawnaraga khunja marfuron anabasing adu kilometer kuntra yana wana sagai saduna sing lambi amadi turel sing lalga Nagaland gi Poilawa village phaw puraba matung ambulance ani kaurag anabasing adu Nagaland gi Parent district hospital purakhibani anabasing adu sai kunga tarukti gi humpu phaw gi manung da leiba ngatini maram aduna manipur lengang na akhanaba miyeng sangbi hain sphungdorakhi amarom dana more da pung kunga mari gi curfew thamkhibadagi kuki singi rally sakre
border town Morea Leribu cookies in the Morea the State Security Force Hybrid Maru in a command personal sing lock toko hybrid Davidona, Relia Masatkin Havi Pau Pang Mariki, Tenopol district DC in Moreda, Nasipung Turk the Hora Punkunga Mariki curfew, Tamki Rally Satkidrehari, curfew Marak Moregi Manu Hanjan border Maya, Dalpati the Leba. Good ground cookies in going meeting a Maripantoki, Hariba meeting a Durkarikan, but what epson loki have a commandry, Adobu Maru, but what a boina. Lauram Gudabasi, border town Moredi, Atubamatam, State Security Force and Lap to OIBC, Soid and Oirangwin Hanet Hazanari. Amaram the House More the Levy State Security Force and Moregi to one Mapam Tarukta, Security Force Hangduna, Akan Mangaks and Megitabak Loina Punkungamari, More border town Okoiba Madi, Manunga Petrolling Sadi, Maramus in the House More the Tangduletaba Piva Mama the Lak Pahore, Selection the Manipulangaki Mekadis and State Security Force Tazinanaba, Tabak Pekalagani ID. Amarumdana, railway na hiram kyara kana ba piba ngamlagani Benit Zosi railway gi khuthang na lamdam si da pose pusin ba horakli ba asina lamdam si sokhat me ke de purak padana tan hiram kyara kana ba piba ngamlagani haina Manipur gi Chief Secretary Dr. Benit Zosi na phondokre wapa mesinga si Manipur lenga ki Transport Department amadi North East Frontier Railway na sinduna singmai rong da leiba Hotel Cross Grande da pangdoki ba Indians Railway na pose pushila ka dori ba sida mataukram na Booking na singba tawgun habigi matana khanabagi thorom da phongdo khibni makno makha tara dun hai state asid ahan boina pakhaliba khongthang sina hiram kyara kana piragani railway gi khuthang na law singu mari lena ba polam sing pusilna ba mari lena ba authority singna khanaba laire lenga na pakhaliba anabu khongthang asi mai pakhan bada entrepreneurs sing gi thawdang yamna sawi khongthang asi mai pangna pakhanaba center gi lusingba madi miwei kya na mating pangna ba sem saduna lei Kudong sa da ba malakpa da miyam na singna oidi ngasi gi thoram sina miyam da booking yaw na hiram kyar samam na baleram ba ko kan mangamlagan hene sumak na makhata na phungdokhi losilak po na to pa pom Amit Shah na phungdokhi bu wapam bu aran bani haidun Susampur da rally sakre ngasi Susampur da miyam ga asabu protest rally ma sakre rally edu bu barat ki union home minister na parliament phongdokhi bu wapam Kukizo community singi iri basingi mathakta FIR palakpa du gi mayakta rally edu sakhibna haidi rally edu lamka public ground gi hauraga Susampur gi mapam kyara satlaba matung wall on remembrance namtung pamoki miyoi lising tara hen bana saru yaki ba rally edu da Lok Sabha da union home minister Amit Shah na Manipur da thokli birang asi aran mamong da lebas da sanglakpa refugees sing na maram oiraga thulakpa irang ni haina phongdokhi bu wapam adubusu akan mamong ni yaning da phongdokhi rally edu da cookies SO sing lusing ma kya saru yaki rally edu saru yaki bising na cookies gi history da na khoina wangang bi right lete cookies furuk ki oja guru sing da wat panaiba lepo cookie khoi gi itihas ti namthaba ngamlo han iba banner sing sizinaki sapmana bada bi si tawduna moregi zanglem lenthoda maike dongi miyoi singna wakat khongjang sang libising rally satna ba thorang torokpuri police na curfew lei haiduna satlan ki de haidi adu haujugu na di myam pau sumatang sa lusinjarage masumyam puna no ba update ngai minase